ꯃꯇꯝꯗꯨꯗꯒꯤ ꯏꯆꯥꯅ ꯃꯃꯥ ꯅꯪ ꯍꯜꯂꯛꯑꯣ ꯍꯥꯏꯅ ꯅꯪꯒꯤ ꯐꯣꯇꯣ ꯀꯣꯜꯂꯒ ꯀꯞꯄꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯦꯟꯖꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯕꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯑꯝꯇ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯄꯥꯃꯦꯜꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩ ꯅꯪꯕꯨ ꯊꯤꯔꯛꯄ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤ ꯐꯪꯂꯦ ꯃꯈꯣꯟꯗꯨ ꯅꯤꯛꯂꯒ ꯃꯃꯥꯡꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯇꯥꯃꯣꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯥ ꯇꯥꯃꯣꯒꯤ ꯑꯩꯁꯥ ꯅꯪ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣ ꯅꯪ ꯏꯆꯥ ꯅꯤꯡꯊꯦꯝꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯪ ꯏꯆꯥꯁꯤꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯅꯪ ꯑꯃꯨꯛꯇ ꯍꯜꯂꯛꯑꯣ ꯇꯥꯃꯣꯒꯤ ꯑꯩꯁꯥ ꯄꯥꯃꯦꯜ ꯑꯣꯝꯗꯨꯅ ꯆꯥꯛꯂꯝꯕ ꯊꯃꯣꯏꯒꯤ ꯃꯩꯒꯤ ꯆꯤꯡꯗꯨ ꯄꯣꯛꯈꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯅ ꯄꯥꯏꯊꯣꯔꯛꯂꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯃꯁꯥ ꯐꯪꯕꯗꯤ ꯁꯣꯏꯔꯔꯣꯏ ꯊꯃꯣꯏꯗꯨ ꯄꯦꯟꯅ ꯀꯞꯊꯣꯔꯛꯂꯦ ꯃꯈꯨꯜ ꯊꯣꯛꯅ ꯍꯦꯟꯖꯥ ꯀꯔꯤꯅꯣ ꯉꯁꯤ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯕ ꯃꯇꯧꯁꯦ ꯈꯜꯂꯤ ꯋꯥꯈꯜꯗ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯀꯞꯄꯁꯤ ꯇꯥꯔꯒ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃꯗꯤ ꯐꯥꯎ ꯀꯔꯤꯅꯣ ꯁꯦꯡꯅ ꯍꯦꯛꯇ ꯍꯪꯗꯣꯛꯂꯒꯦ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣ ꯈꯪꯗꯣꯛꯄ ꯇꯥꯏ ꯍꯪꯒꯦ ꯈꯜꯂꯤꯉꯩ ꯑꯉꯥꯡ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯃꯃꯥ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯃꯃꯥ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯅꯪ ꯄꯄꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯄꯄꯥꯁꯤ ꯌꯥꯝ ꯀꯞꯄꯦ ꯃꯃꯥ ꯅꯪ ꯍꯜꯂꯛꯑꯣ ꯃꯃꯥ ꯑꯉꯥꯡꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯤ ꯀꯞꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯄꯄꯥ ꯃꯃꯥꯁꯤ ꯈꯨꯝꯗꯤꯌꯦ ꯑꯩꯅ ꯀꯧꯕ ꯇꯥꯗꯕ ꯃꯥꯜꯂꯦ ꯄꯄꯥ ꯅꯪ ꯑꯝꯇ ꯍꯥꯏꯌꯨꯕ ꯃꯃꯥꯁꯦ ꯍꯜꯂꯛꯑꯣ ꯍꯥꯏꯌꯨꯕ ꯄꯥꯃꯦꯜ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯜꯂꯤ ꯍꯟꯖꯤꯟ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯆꯨꯞꯄꯤ ꯍꯦꯟꯖꯥ ꯇꯥꯗꯕ ꯅꯠꯇꯦ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯐꯣꯟꯗꯨ ꯀꯛꯇꯅ ꯍꯧꯖꯤꯛꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤ ꯂꯥꯎ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕꯅ ꯐꯣꯟꯗꯨꯗ ꯁꯥꯟꯅꯔꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯏ ꯄꯥꯃꯦꯜ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯒ ꯅꯪ ꯃꯃꯥꯅ ꯄꯥꯏꯔꯛꯏꯁꯦ ꯏꯆꯥꯕꯨ ꯃꯃꯥꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯒꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ ꯍꯥꯏꯔꯣꯗꯅ ꯃꯃꯥ ꯐꯣꯟ ꯄꯥꯏꯔꯤꯀꯥꯟꯗ ꯅꯤꯡꯊꯦꯝꯗꯨ ꯃꯆꯤꯟ ꯄꯣꯝꯊꯣꯛꯏ ꯃꯁꯥꯗꯨ ꯄꯩꯊꯣꯛꯂꯒ ꯈꯨꯝꯗꯦ ꯆꯣꯃꯥꯗꯤ ꯑꯩ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯦ ꯑꯩꯅ ꯀꯧꯕ ꯐꯥꯎ ꯈꯨꯝꯕꯤꯗꯦ ꯃꯃꯥ ꯕꯦꯠꯅꯦ ꯃꯥ ꯐꯠꯇꯦ ꯄꯥꯃꯦꯜꯅ ꯃꯃꯥꯁꯦ ꯅꯪꯅ ꯕꯦꯠ ꯍꯥꯏꯕꯩ ꯈꯨꯝꯃꯛꯈꯤꯗ꯭ꯔꯤꯅꯤ ꯃꯃꯥꯁꯦ ꯁꯥꯎꯈ꯭ꯔꯦꯕꯗꯨ ꯍꯦꯟꯖꯥ ꯇꯥꯕ ꯂꯥꯛꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯀꯔꯤꯁꯨ ꯃꯔꯤ ꯊꯣꯛꯅꯗꯕ ꯃꯄꯥ ꯃꯆꯥꯗꯨꯒꯤ ꯃꯇꯧꯗꯨ ꯎꯔꯨꯕ ꯅꯠꯇ꯭ꯔꯁꯨ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯃꯣꯏ ꯃꯍꯤ ꯂꯥꯡꯉꯛꯀꯗꯧꯔꯦ ꯀꯨꯏꯅ ꯁꯨꯝ ꯄꯟꯊꯔꯒꯗꯤ ꯃꯥ ꯁꯣꯏꯗꯅ ꯀꯞꯄꯛꯄ ꯌꯥꯏ ꯈꯜꯂꯒ ꯐꯣꯟꯗꯨ ꯈꯨꯗꯛꯇꯨꯗ ꯀꯛꯊꯠꯈ꯭ꯔꯦ ꯄꯥꯃꯦꯜ ꯐꯣꯟꯗꯨꯗ ꯌꯦꯡꯉꯒ ꯇꯨ ꯃꯃꯥ ꯐꯣꯟꯁꯦ ꯀꯛꯈ꯭ꯔꯦꯕ ꯅꯪꯅ ꯁꯥꯎꯅ ꯆꯩꯔꯨꯕꯦ ꯃꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯅ ꯐꯣꯟ ꯊꯝꯈ꯭ꯔꯦꯗꯣ ꯅꯤꯡꯊꯦꯝ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯏ ꯑꯩꯒꯤ ꯃꯃꯥ ꯄꯤꯗ꯭ꯔꯗꯤ ꯍꯌꯦꯡꯗꯒꯤ ꯁ꯭ꯀꯨꯜꯁꯨ ꯆꯠꯂꯣꯏ ꯆꯥꯛꯁꯨ ꯆꯥꯔꯣꯏ ꯄꯄꯥ ꯅꯪꯅ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯏꯂꯣꯏ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈꯤ ꯄꯥꯃꯦꯜ ꯃꯆꯥꯕꯨ ꯇꯨꯡꯗꯒꯤ ꯀꯣꯟꯁꯤꯟꯗꯨꯅ ꯄꯄꯥ ꯂꯥꯟꯖꯔꯦ ꯄꯄꯥ ꯂꯥꯜꯂꯦꯕ ꯁꯦꯝꯃꯤ ꯅꯤꯡꯊꯦꯝ ꯄꯄꯥ ꯂꯥꯟꯖꯔꯦ ꯍꯥꯏꯔꯒ ꯁꯤ ꯍꯥꯏꯔꯒ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯃꯅꯥ ꯄꯥꯏꯗꯨꯅ ꯂꯩ ꯅꯤꯡꯊꯦꯝꯗꯨ ꯃꯄꯥꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯄꯄꯥ ꯅꯪ ꯇꯧꯁꯤꯟꯅꯔꯤ ꯅꯠꯇ꯭ꯔꯥ ꯃꯃꯥꯗꯤ ꯑꯥꯗ ꯕꯨꯕꯣꯛ ꯍꯣꯏꯗ ꯂꯩ ꯍꯥꯏꯔꯒ ꯑꯩꯒꯁꯨ ꯎꯅꯍꯟꯗꯦ ꯕꯨꯕꯣꯛ ꯍꯣꯏꯗ ꯆꯠꯂꯁꯨ ꯃꯃꯥꯗꯤ ꯁꯨꯛꯂꯩ ꯂꯩꯔꯝꯗꯦ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯇꯧꯁꯤꯟꯅꯔꯤ ꯅꯠꯇ꯭ꯔꯥ ꯄꯥꯃꯦꯜ ꯃꯃꯥꯏꯗꯣ ꯈꯨꯗꯛꯇꯨꯗ ꯃꯛꯁꯤꯟꯈ꯭ꯔꯦ ꯈꯨꯝꯕ ꯉꯝꯂꯣꯏꯗꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯃꯆꯥꯅ ꯇꯠꯇꯅ ꯍꯪꯂꯤꯕꯁꯦ ꯃꯥ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ ꯀꯩ ꯍꯥꯏꯅ ꯊꯦꯝꯃꯒ ꯏꯆꯥꯅ ꯄꯦꯟꯒꯅꯤ ꯍꯥꯏꯌꯨ ꯅꯤꯡꯊꯦꯝ ꯀꯩ ꯍꯥꯏꯔꯒ ꯏꯆꯥꯅ ꯊꯥꯖꯒꯅꯤ ꯄꯄꯥ ꯈꯪꯗꯤꯌꯦ ꯃꯆꯥꯒꯤ ꯁꯒꯟꯗ ꯄꯥꯏꯗꯨꯅ ꯅꯛꯏ ꯅꯪ ꯃꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯟꯖꯤꯟ ꯍꯪꯉꯤꯁꯦ ꯃꯇꯨꯡ ꯍꯪꯉꯗꯤ ꯄꯄꯥ ꯌꯥꯝ ꯁꯥꯎꯔꯅꯤ ꯅꯤꯡꯊꯦꯝ ꯃꯄꯥꯅ ꯃꯉꯣꯟꯗ ꯆꯩꯔꯛꯄ ꯃꯥꯅ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯂꯤ ꯄꯥꯈꯠꯄꯅ ꯃꯈꯣꯜꯗꯨ ꯅꯤꯛꯂꯒ ꯄꯄꯥ ꯁꯣꯔꯤ ꯄꯄꯥ ꯃꯄꯥꯅ ꯃꯪꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ ꯈꯟꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯄꯄꯥ ꯑꯦꯝ ꯁꯣꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗꯒꯤ ꯄꯤꯔꯥꯡ ꯈꯔ ꯄꯜ ꯊꯨꯒꯥꯏꯗꯨꯅ ꯆꯦꯟꯊꯔꯛꯏ
Pamel khangduna leiba yaraktre machabu khangkon koncheli mathada Ichana lanbana tiye papa na lanbane Icha ki mama pidaba papa ina lanbane Sida icha ki maral karisu laite Napa ngau bai gi rangde Kape Pamel du pina kapkri Ayukina numitkum numidangina thajakum Tarak tarak yingjariba machagi maithongdo Amuk hana kaphalaroi haibagum machabu chitna konshinjay Ichagi maphamda papa yam lankre Megumna mama leibagi nungaiba phanganba ngamdaba mapa ise matik chapa mapa nati aina loina lanbane aina loina sinjabane Ningthem kaisu khomkhidrei ngasi mapagi matause hena masada kiba phawinkhre aduna tuminna laisinkhre kappasu tokre pumnamak lepkre mapagi mamangda Somda henjasu masak mamingsu khangdaba mi amana ngangrakliba wahai parengsingdu tabada kai tawgadabanu khangde aibu dadada hairishirane sum jaga jaga tawrade aigi mahal matasiga soidana khanarane hekta haidoge hayeng dadana lana su khankidanaba phone du lauthoklaga paudu tamge tawi aingoda message tharakpa nupado oijalo singna magi khonjel se ai hana takram tawreda kadai danu ne duba si hairaga wakal khalla khallaga khonjel do lakshina bo honai sum khale oh ai babtar pamel haibana traming duba manida pamel haibane masadu muk saugatlaga maidu mi usitaba mal kananu karinu di khangdana hekta ingonda kinam silai duba ngau ngau jala duba natraga tauge tori jala nahanju khangna sitinna sigaina hainade atopa nupaga onchina bai sangre kai kana bathaba nate onchin naruraga aigi thawaina saudo do khalaga ai tumina block to jharake haujik ni hakki mamangda tawrikiba number du thiraga block to gi tawi phone du khubi du thamlaga hanjin block to birisa masing khangrabane hanta kisidi tawbiraro magi number na pik thale phone chi ama muksila tawra ami ama muksila tawre koka ngawi natraga thawaida number se bi khaga thina chahin krashirane makok tu nomaga hoida maduna su hena pharne khudak ta phone tawshili tenjingda dada kaya gi thawai ai khoido yam sauninge ngasi se tenjing no aga kainu phone toraga garam da yarak lise nang thawai se leifam ma khangre ne henja makhol du lat lat tawna nupa ma karan yam tare tenjing thuna kai hairliba nangoda dimana henja makhon ga du pingat laga khangde kai kai no yam hairi mina mi ona bo oiram ni hairaga jaga jaga chum tawrolise kuirabane block tawre sum hanjin tawlere ai saura ka ngasi mi ga loina khana du ni ngo tenjing tap tharaga nanga hana khangna daba miraba henjana kai khangna ru doino nupa anta number pina de dada khakta na tana dada leina ai kana ma khangna ru doino henja du kesinna ba ma yauna saujin na rei tenjing na hoine nanga khangna boire di aina kamai chiru doino thare number do hairoi doge henja na number do tenjing da hairi payu ko som ai doge conference doge tenjing phone de tawsinkri som da pamel macha bu thembi boina phamang da macha ga punna himinarambani call lakpadu uraga kana oijano number so save tawde phone du paikhatlaga hello yam tapna khomi pamel du mi masak khangda bagoire tenjing makhol du khitang wanglapna sikana oi birabano henja su phone du tari wa machin ama phau ngangde tumina tari pamel na kana na phone tawbiralaga kana haina mahang biresina somoina tenjing na somse nupida karanta ba yam pambai waro pamel gyan tadana kaina haibirisiba aibu gyan tenjing du thuna henja da hanjin call toraga khaibai tete tawri tu kaiginu nupiduna sengna hanjin block tawre hairade kaiginu jaga tawre duba
미야 무시다바 말레 ನಂಗಿ도. ꯍꯦꯟꯖꯥ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯍꯦꯟꯖꯥ ꯄꯥꯃꯦꯜ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯤꯗꯣ ꯚꯥꯞ ꯇꯥꯔꯤ ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯈ꯭ꯔꯦ ꯄꯥꯃꯦꯜꯗꯣ ꯃꯊꯪ ꯆꯒꯠ ꯇꯧꯕꯤꯒꯅꯨ ꯃꯊꯪ ꯆꯒꯠ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯅ ꯂꯩꯅꯖꯔꯦ ꯁꯨꯃꯥꯏꯅ ꯀꯥꯔꯟ ꯇꯥꯕꯤꯔꯛꯄꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯅꯕ ꯁꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯏꯈ꯭ꯔꯦ ꯃꯊꯪ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯁꯦꯡꯗꯣꯛꯀꯦ ꯇꯧꯖꯕꯅꯤ ꯋꯥꯈꯜꯗꯣ ꯀꯜꯂꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯈꯨꯗꯛꯇ ꯊꯨꯒꯥꯏꯈ꯭ꯔꯦ ꯄꯥꯃꯦꯜ ꯉꯛꯅ ꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯩ ꯁꯣꯔꯤ ꯑꯩ ꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯇꯦꯟꯖꯤꯡꯅ ꯑꯩꯕꯨꯗꯤ ꯁꯥꯎꯔꯔꯣꯏꯒꯦ ꯑꯗꯣ ꯅꯨꯄꯤ ꯑꯇꯣꯞꯄꯗꯁꯨ ꯇꯧꯕꯤꯒꯅꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯒꯤ ꯂꯥꯟꯖꯗꯕ ꯏꯃꯨꯡꯗ ꯃꯩ ꯍꯧꯒꯠꯄꯤꯒꯅꯨ ꯑꯗꯨꯗꯤ ꯐꯣꯟꯁꯦ ꯊꯝꯖꯔꯒꯦ ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯄꯥꯃꯦꯜꯗꯨ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗꯦ ꯅꯥꯀꯟꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯆꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯄꯤ ꯁꯤꯟꯊꯥꯔꯛꯏ ꯅꯤꯡꯊꯦꯝ ꯍꯟꯗꯛ ꯃꯄꯣꯛꯀꯤ ꯄꯄꯥ 이자는 ꯃꯃꯥ ꯄꯤꯕ ꯉꯝꯃꯣꯏꯗꯧꯔꯦ ꯅꯪꯒꯤ ꯃꯃꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯐꯣꯟꯗ ꯄꯄꯥꯗ ꯆꯩꯔꯛꯏꯕ ꯅꯪ ꯃꯃꯥ ꯐꯪꯉꯔꯣꯏꯌꯦ ꯇꯨꯝꯂꯤꯕ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯟꯕꯤꯔꯒ ꯑꯃ ꯂꯩꯇ꯭ꯔꯁꯨ ꯄꯄꯥ ꯂꯩꯁꯤꯗꯤ ꯄꯄꯥꯅ ꯃꯃꯥꯒꯤ ꯑꯍꯥꯡꯕ ꯄꯨꯝꯕ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯒꯅꯤ ꯅꯪ ꯀꯞꯄ ꯇꯣꯛꯑꯣꯀꯣ ꯏꯆꯥ ꯅꯤꯡꯊꯦꯝ ꯀꯞꯄ ꯇꯣꯛꯑꯣ ꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯄꯥꯃꯦꯜꯒꯤ ꯃꯄꯥ ꯕꯣꯕꯣꯅ ꯏꯁꯨꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯇꯨꯝꯈ꯭ꯔꯦ ꯕꯕꯥ ꯕꯣꯕꯣꯒꯤ ꯁꯛꯇꯝꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯗ ꯌꯦꯡꯂꯒ ꯏꯃꯧꯒꯤ ꯄꯥꯎꯗꯤ ꯀꯩ ꯂꯩꯔꯤ ꯑꯇꯣꯝꯕ ꯄꯨꯂꯤꯁ ꯃꯈꯣꯏꯅ ꯊꯤꯗ꯭ꯔꯤ ꯍꯥꯏꯔꯕ꯭ꯔꯥꯕ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯤꯁꯦ ꯃꯣꯏꯕꯨ ꯄꯩꯁꯥ ꯐꯪꯉꯣꯏ ꯈꯟꯕꯒꯤꯔꯥ ꯏꯄꯥ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯦ ꯕꯣꯕꯣ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯩ ꯅꯣꯡꯃꯗ ꯀꯥꯏꯖꯗꯕ ꯏꯃꯧꯅꯤ ꯏꯃꯧꯗꯨꯅ ꯀꯩ ꯂꯥꯟꯈꯤꯕꯩꯅꯣ ꯑꯁꯨꯝꯅ ꯇꯥꯍꯟꯕꯤꯔꯤꯕꯁꯦ ꯏꯃꯧꯗꯣ ꯃꯌꯥꯝꯗ ꯀꯩꯁꯨ ꯂꯥꯟꯈꯤꯗꯕꯅꯤꯅꯦ ꯃꯀꯨ ꯑꯣꯏꯅ ꯈꯪꯉꯤꯅꯦ ꯐꯣꯟꯗꯒꯤ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯒ ꯋꯥꯈꯜ ꯑꯅꯤꯁꯤꯅ ꯄꯨꯡꯂꯨꯝ ꯂꯨꯝꯊꯈ꯭ꯔꯦ ꯄꯨꯡꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ ꯃꯥꯁꯤꯡꯅ ꯃꯁꯥꯗꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯀꯗꯧꯔꯦ ꯑꯇꯣꯝꯕ ꯅꯪ ꯀꯩꯗꯧꯔꯦ ꯏꯆꯥ ꯀꯩꯗꯧꯔꯦ ꯕꯣꯕꯣꯗꯨ ꯐꯝꯂꯝꯕꯗꯒꯤ ꯊꯨꯅ ꯍꯧꯒꯠꯀꯦ ꯇꯧꯔꯛꯏ ꯄꯥꯃꯦꯜ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯇꯨꯅ ꯅꯝꯂꯒ ꯕꯕꯥ ꯀꯩꯁꯨ ꯇꯧꯗꯦ ꯌꯥꯔ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯕꯣꯕꯣ ꯃꯁꯥꯗꯨ ꯅꯦꯅꯥ ꯑꯃ ꯏꯇꯥ ꯇꯥꯗꯦ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯃꯆꯥꯗ ꯌꯦꯡꯉꯤ ꯄꯥꯃꯦꯜ ꯇꯞꯅ ꯊꯤꯖꯜꯂꯤꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯂꯤꯈꯨꯟ ꯑꯃ ꯏꯐꯪ ꯐꯪꯗꯦ ꯑꯩ ꯚꯥꯞ ꯇꯥꯗꯦ ꯕꯕꯥ ꯕꯣꯕꯣꯗꯨ ꯇꯥꯍꯥ ꯈꯔ ꯇꯛꯁꯤꯟꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯅꯪꯕꯣ ꯈꯤꯇ ꯀꯨꯞꯊꯅ ꯌꯦꯡꯉꯨ ꯍꯥꯏꯌꯨꯗꯅ ꯃꯣꯏꯒꯤ ꯄꯩꯁꯥ ꯀꯌꯥꯅꯣ ꯏꯄꯥꯅ ꯂꯣꯏꯅ ꯄꯤꯅꯤ ꯏꯃꯧꯗꯨꯗ ꯐꯪꯉꯅꯕ ꯁꯤꯜꯂꯨ ꯏꯁꯨꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯄꯥꯃꯦꯜꯅ ꯊꯋꯥ ꯑꯃ ꯏꯁꯥ ꯁꯥꯗꯕꯒꯨꯝ ꯇꯧꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯃꯟꯕꯅ ꯃꯁꯤꯡ ꯊꯤꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯦ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕꯒꯨꯝ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯕꯣꯕꯣꯅ ꯐꯪꯅꯕ ꯊꯤꯗꯕ ꯌꯥꯗꯕꯅꯤꯀꯣ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯇꯣꯝꯕ ꯐꯪꯗꯕ ꯌꯥꯗꯕꯅꯤ ꯄꯨꯄꯨ ꯅꯤꯡꯊꯦꯝ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔ ꯃꯥꯜꯂꯤ ꯀꯨꯏꯅ ꯇꯨꯝꯗꯨꯅ ꯂꯩꯇꯦ ꯍꯧꯒꯠꯂꯕ ꯃꯥꯜꯂꯤ ꯕꯣꯕꯣꯅ ꯂꯥꯛꯑꯣ ꯄꯨꯄꯨꯒꯤ ꯅꯥꯛꯇ ꯅꯤꯡꯊꯦꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯒꯤ ꯇꯝꯄꯥꯛꯇ ꯆꯣꯡꯈꯠꯂꯤ ꯄꯨꯄꯨ ꯃꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔ ꯄꯄꯥꯅ ꯕꯣꯕꯣ ꯅꯣꯛꯁꯤꯟꯅꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ ꯏꯁꯨꯒꯤ ꯃꯃꯥꯗꯣ ꯅꯤꯡꯊꯦꯝ ꯃꯈꯨꯠꯇꯨ ꯂꯣꯟꯅꯗꯨꯅ ꯍꯔꯥꯎꯅ ꯈꯨꯕꯥꯛ ꯈꯨꯏ ꯉꯁꯥꯏꯁꯨ ꯄꯄꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏ ꯐꯣꯟꯗ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯏ ꯑꯩꯗꯤ ꯄꯥꯃꯦꯜꯗꯨ ꯃꯆꯥꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯄꯥꯗꯨꯁꯨ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯌꯦꯡꯂꯛꯏ ꯕꯣꯕꯣ ꯆꯤꯡꯅꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯇꯪ ꯌꯦꯡꯂꯛꯏ ꯄꯥꯃꯦꯜꯗ ꯑꯗꯨꯕꯨ ꯃꯁꯨꯒꯤ ꯃꯃꯥꯏꯗ ꯌꯦꯡꯂꯒ ꯀꯩ ꯅꯨꯃꯤꯠꯇ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ ꯏꯁꯨꯒꯤ ꯃꯃꯥꯅ ꯅꯤꯡꯊꯦꯝ ꯃꯃꯥꯏꯗꯨ ꯁꯨꯛꯇꯣꯛꯂꯒ ꯈꯪꯗꯦꯗ ꯄꯨꯄꯨ ꯑꯩꯅ ꯀꯧꯔꯒ ꯈꯨꯝꯁꯨ ꯈꯨꯝꯃꯛꯇ꯭ꯔꯤꯕ ꯐꯣꯟꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯄꯄꯥꯅꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯒ ꯄꯄꯥꯁꯨ ꯑꯩꯉꯣꯟꯗ ꯀꯣꯜꯂꯒ ꯀꯞꯄꯤ ꯑꯩꯅ ꯃꯃꯥ ꯍꯥꯏꯕꯩ ꯆꯩꯁꯨ ꯆꯩꯔꯤꯕ ꯕꯣꯕꯣꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯦ ꯅꯪꯅ ꯄꯄꯥꯗ ꯍꯟꯖꯤꯟ ꯍꯪꯕꯒꯤ ꯉꯥꯡꯉꯦ ꯑꯣꯏꯔꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯗꯤ ꯂꯥꯛꯀꯅꯤ ꯏꯁꯨꯒꯤ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯑꯒ ꯅꯤꯡꯊꯦꯝ ꯅꯣꯛꯑꯒ ꯄꯨꯄꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯁꯨꯝ ꯍꯪꯕꯩ ꯆꯩꯔꯤꯔꯥ
ꯑꯗꯨ ꯑꯣꯏꯗꯤ ꯆꯩꯖꯧ ꯑꯩꯈꯣꯏꯗꯤ ꯃꯃꯥ ꯂꯥꯛꯀꯅꯤ ꯍꯔꯥꯎꯖꯩꯀꯣ ꯕꯣꯕꯣ ꯃꯃꯤꯠꯇꯨ ꯏꯔꯥ ꯆꯦꯟꯕ ꯍꯧꯔꯛꯂꯤ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯩꯒꯤ ꯏꯁꯨꯁꯤꯗꯤ ꯃꯃꯥ ꯂꯥꯛꯀꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯉꯥꯏꯖꯔꯤ ꯏꯀꯨꯒꯤ ꯏꯕꯦꯝꯃ ꯑꯩꯁꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣ ꯀꯩꯗꯧꯒꯦ ꯅꯆꯥꯒꯤ ꯃꯁꯛꯁꯦ ꯅꯪ ꯌꯦꯡꯅꯤꯡꯗꯗꯨꯅ ꯆꯠꯂꯕꯣ ꯄꯨꯄꯨ ꯅꯪ ꯀꯞꯄꯤꯔꯣ ꯅꯤꯡꯊꯦꯝ ꯃꯄꯨꯒꯤ ꯈꯖꯥꯏꯗ ꯇꯥꯔꯤꯕ ꯄꯤꯗꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯄꯤ ꯄꯨꯄꯨ ꯍꯌꯦꯡꯋꯥꯏ ꯃꯃꯥ ꯂꯥꯛꯑꯗꯤ ꯄꯨꯄꯨꯅ ꯆꯥꯛ ꯊꯣꯡꯉꯔꯣꯏꯀꯣ ꯃꯃꯥꯅ ꯑꯗꯨꯝ ꯊꯣꯡꯂꯅꯤ ꯄꯨꯄꯨꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯕꯤꯔꯒ ꯑꯗꯨꯝ ꯂꯩꯔꯅꯤꯀꯣ ꯑꯗꯨꯒꯤꯁꯨ ꯍꯔꯥꯎꯖꯩ ꯅꯤꯡꯊꯦꯝꯗꯨ ꯄꯪꯍꯥꯗ ꯍꯔꯥꯎꯖꯈ꯭ꯔꯤ ꯃꯔꯝꯗꯤ ꯈꯪꯗꯕꯅ ꯄꯪꯅꯣꯛꯇ ꯅꯣꯛꯆꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯄꯥꯒ ꯃꯄꯨꯒꯒꯗꯤ ꯃꯥꯒꯤ ꯃꯤꯅꯣꯛꯇꯨꯅ ꯃꯊꯃꯣꯏꯗ ꯃꯩ ꯑꯣꯟꯅ ꯆꯥꯛꯂꯛꯂꯤ ꯄꯥꯃꯦꯜ ꯊꯨꯅ ꯂꯧ ꯅꯤꯡꯊꯦꯝ ꯄꯨꯄꯨꯗꯣ ꯄꯣꯊꯥꯖꯔꯁꯅꯨ ꯅꯪꯅ ꯌꯦꯠꯄꯤꯔꯅꯨ ꯄꯨꯄꯨ ꯋꯥꯔꯅꯤꯌꯦ ꯅꯤꯡꯊꯦꯝ ꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯋꯥꯀꯤꯡ ꯆꯠꯁꯤꯔꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯒꯤ ꯒꯨꯜꯃꯣꯍꯔꯗꯣ ꯉꯥꯛꯁꯪ ꯉꯥꯡꯍꯧꯔꯦ ꯑꯗꯨꯗ ꯄꯄꯥꯒ ꯐꯝꯂꯨꯁꯤ ꯅꯤꯡꯊꯦꯝ ꯃꯄꯥꯒꯤ ꯃꯅꯝꯒꯟꯗ ꯆꯣꯡꯈꯠꯂꯤ ꯄꯄꯥ ꯑꯗꯨꯗꯤ ꯃꯤ ꯌꯥꯝꯅ ꯐꯝꯕꯅꯤꯕꯣ ꯅꯍꯥꯟꯁꯨ ꯍꯟꯅꯨꯕ ꯑꯃꯅ ꯍꯥꯏꯔꯛꯏꯕ ꯄꯥꯃꯦꯜ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯏꯕ ꯃꯣꯏꯅ ꯅꯤꯡꯊꯦꯝꯅ ꯅꯃꯥ ꯍꯜꯂꯛꯇ꯭ꯔꯤꯕ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯛꯏꯕ ꯑꯩꯅ ꯍꯜꯂꯛꯀꯅꯤ ꯄꯄꯥꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯌꯦ ꯀꯥꯏꯅ ꯈꯨꯝꯃꯤ ꯄꯥꯃꯦꯜꯅ ꯃꯣꯏꯒ ꯃꯥꯟꯅꯕ ꯌꯥꯗꯦ ꯃꯣꯏꯅ ꯋꯥ ꯍꯪꯉꯁꯨ ꯄꯄꯥꯅ ꯈꯨꯝꯕ ꯌꯥꯗꯦ ꯍꯥꯏꯌꯨꯀꯣ ꯄꯄꯥ ꯑꯩꯈꯣꯏ ꯖꯤꯔꯤꯗ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯄꯥꯃꯦꯜ ꯅꯣꯛꯑꯒ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯌꯨꯝ ꯍꯣꯡꯉꯛꯑꯕꯅꯤ ꯑꯥꯗ ꯑꯃꯨꯛ ꯆꯠꯂꯔꯣꯏ ꯕꯕꯥꯆꯧ ꯍꯣꯏ ꯑꯥꯗ ꯂꯩꯍꯧꯔꯗꯨꯗꯤ ꯅꯤꯡꯊꯦꯝꯅ ꯑꯩ ꯑꯥꯗ ꯆꯠꯅꯤꯡꯉꯤꯕꯣ ꯄꯨꯄꯨꯒ ꯕꯨꯕꯣꯛꯀꯗꯣ ꯎꯅꯤꯡꯉꯤ ꯑꯩ ꯆꯠꯂꯗꯤ ꯃꯣꯏ ꯌꯥꯝꯅ ꯍꯔꯥꯎꯕꯅꯤ ꯄꯥꯃꯦꯜꯅ ꯆꯠꯇꯣꯏꯅꯤ ꯃꯔꯛ ꯃꯔꯛꯇ ꯇꯣꯏꯅ ꯆꯠꯄꯗꯤ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯥꯗ ꯐꯝꯃꯤ ꯎꯄꯥꯜꯗꯨꯅ ꯂꯩꯁꯥ ꯇꯝꯗꯨꯅ ꯏꯉꯥꯡ ꯉꯥꯡꯅ ꯑꯀꯣꯏꯕꯗꯨ ꯐꯖꯔꯤ ꯋꯥꯈꯜꯕꯨ ꯏꯪꯊꯍꯟꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯑꯣꯏꯔꯤ ꯑꯦꯁꯤꯇꯥ ꯇꯦꯟꯖꯤꯡ ꯍꯣꯏꯗ ꯂꯥꯛꯂꯒ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯀꯧꯔꯛꯏ ꯇꯥꯃꯣ ꯇꯥꯃꯣ ꯁꯤꯕꯨ ꯇꯥꯃꯣ ꯇꯦꯟꯖꯤꯡ ꯍꯣꯏꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯕꯣ ꯇꯦꯟꯖꯤꯡ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯗꯨꯅ ꯑꯦꯁꯤꯇꯥ ꯅꯠꯇ꯭ꯔꯅꯦ ꯀꯩꯗꯧꯕ ꯂꯩꯔꯤꯅꯣ ꯁꯤꯅ ꯀꯅꯥꯅ ꯌꯨꯝ ꯑꯃꯨꯛꯇ ꯎꯔꯒꯦ ꯁꯤꯕꯣ ꯑꯣ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯧꯔꯤꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯔꯗꯤ ꯊꯣꯛꯄꯤꯔꯛꯑꯣ ꯇꯦꯟꯖꯤꯡ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯟꯗꯨꯗ ꯂꯦꯞꯄꯤ ꯑꯦꯁꯤꯇꯥ ꯇꯦꯟꯖꯤꯡꯅ ꯂꯦꯞꯄꯤꯕꯗꯨ ꯎꯔꯒ ꯀꯩꯅꯣ ꯇꯥꯃꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯇꯦꯟꯖꯤꯡ ꯊꯨꯅ ꯆꯦꯟꯊꯈ꯭ꯔꯒ ꯑꯦꯁꯤꯇꯥꯕꯨ ꯃꯥꯡꯒꯣꯟꯗ ꯆꯤꯡꯈꯠꯇꯨꯅ ꯂꯦꯞꯍꯜꯂꯤ ꯇꯞꯅ ꯉꯥꯡꯉꯨ ꯃꯤ ꯇꯥꯅꯤ ꯑꯦꯁꯤꯇꯥꯗꯨ ꯁꯥꯎꯔꯒ ꯀꯩꯒꯤ ꯃꯤ ꯇꯥꯕꯅꯣ ꯇꯥꯅꯤꯡ ꯇꯥꯁꯅꯨ ꯇꯦꯟꯖꯤꯡ ꯁꯥꯎꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯦꯁꯤꯇꯥ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯄꯥꯎ ꯐꯥꯎꯔꯛꯇꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯃꯒ ꯍꯧꯖꯤꯛꯇ ꯀꯩꯁꯨ ꯈꯟꯗꯅ ꯂꯥꯞꯊꯣꯛꯄꯤꯕ ꯇꯦꯟꯖꯤꯡꯅ ꯑꯩ ꯅꯪꯒꯤ ꯅꯔꯝꯆꯠꯇꯣ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅꯅꯦ ꯂꯥꯞꯊꯣꯛꯏꯁꯦ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦꯕ ꯂꯩꯊꯣꯛꯄ ꯌꯥꯅꯕ ꯃꯔꯝ ꯄꯪꯊꯤ ꯊꯤꯒꯅꯨ ꯑꯩ ꯌꯥꯅꯤꯡꯗꯦ ꯇꯦꯟꯖꯤꯡ ꯁꯥꯎꯅ ꯅꯪꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯅꯪꯅ ꯁꯥꯎꯔꯒ ꯑꯩꯅ ꯍꯦꯛꯇ ꯄꯪꯊꯔꯅꯤ ꯁꯤꯅꯤꯅꯦ ꯑꯦꯁꯤꯇꯥ ꯀꯞꯂꯤ ꯀꯞꯂꯤ ꯀꯩꯅꯣ ꯗꯗꯥ ꯅꯪꯅ ꯈꯜꯂꯤꯁꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯟꯕꯤꯔꯅꯨ ꯇꯦꯟꯖꯤꯡꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯕꯨ ꯅꯪꯉꯣꯟꯗꯒꯤ ꯅꯪꯉꯣꯟꯗ ꯂꯥꯞꯊꯣꯛꯄ ꯁꯤꯅꯦ ꯑꯦꯁꯤꯇꯥ ꯀꯞꯄꯤ ꯈꯨꯅꯝꯗꯨ ꯃꯆꯤꯟꯅ ꯆꯤꯛꯑꯒ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯍꯟꯅ ꯍꯧꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛꯇ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯀꯥꯏꯅꯒꯗ꯭ꯔꯥ ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯦꯅ ꯁꯤ ꯍꯥꯏꯔꯒ ꯀꯞꯊꯣꯔꯛꯂꯤ ꯅꯪꯒꯤ ꯅꯔꯝꯆꯠꯇꯨꯅꯅꯦ ꯑꯩꯅ ꯄꯥꯝꯗ꯭ꯔꯤꯁꯦ ꯑꯩꯒꯤ ꯔꯝꯆꯠ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅꯤꯡꯕꯗꯣ ꯁꯠ ꯍꯥꯏꯔꯣ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯔꯅꯣ ꯍꯧꯖꯤꯛꯇ ꯀꯥꯏꯅꯅꯤꯡꯕꯒꯤ ꯕꯗꯅꯥꯝ ꯄꯤꯕꯗꯤ ꯌꯥꯔꯣꯏ ꯃꯈꯣꯜꯗꯨ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯑꯦꯁꯤꯇꯥꯗꯨ ꯇꯦꯟꯖꯤꯡ ꯌꯥꯝ ꯊꯨꯅ ꯃꯁꯥꯗꯨ ꯁꯥꯎꯅ ꯑꯩꯒ ꯈꯪꯅ ꯈꯪꯅꯅ ꯑꯩꯒꯤ ꯍꯦꯛ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯑꯩ ꯏꯆꯦꯜꯁꯤꯅ ꯐꯥꯎ ꯄꯟꯅꯤꯡꯗꯦ ꯇꯨꯀꯠꯆꯩ ꯊꯨꯏ ꯃꯇꯤꯟ ꯁꯤꯠꯂꯤ ꯇꯦꯟꯖꯤꯡꯗꯨ ꯑꯦꯁꯤꯇꯥꯗꯤ ꯀꯞꯄꯒ ꯁꯥꯎꯅ ꯌꯦꯡꯉꯤ ꯇꯦꯟꯖꯤꯡꯗ ꯍꯧꯖꯤꯛꯁꯨ ꯃꯃꯤꯠꯇꯨ ꯇꯦꯟꯖꯤꯡ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯈꯪꯂꯣꯏ ꯈꯟꯅ ꯇꯧꯕ ꯊꯕꯛꯇꯨ ꯈꯪꯉꯣꯏꯁꯤꯔꯣ